Sakhangdaba Kutlai Paiba Singna Chatharakiba Ambusta Ahumsuba Assam Rifles ki Personal Mari Asok Apan Nangkhre Haidi Thaudok Adugi Matangda SKTV na tongan ba source tagi fangba pau singi matung inna Thaudok adu ngasi ayuk pung mari makhairom taba aduwaida Technopal District ki Indo-Myanmar ngamkhai paringda leiba Saibol amasung Maringthel Khulgan naknana leiba Border Pillar number 85 amasung 86 ta Assam Rifles ki personal singna patrolling chatlingaida attack adu chatharakibani haidi Sakhangdaba Kutlai Paiba Singna Chatharakiba attack aduda Assam Rifles ki maikei dagisu khut hanbaga loinana pungkhai khare hena nagal ani gi marakta nongmai kapnaki Maduda Assam Rifles ki personal Mari Asok Apan Nangki Thaudok adu thokraba matung mafam aduda ahenba security force thajinduna thiba humbagi thabak chathaba hokre haidi Asok pa personal Mari gi manungda personal amadi aruba fibam da lei haujik fawbagi oinadi thawung adu kanana chathakibanu haiba chap chana khangba ngamdri hainasu tongan ba pau sing asina makhatari